Sangkai Kuki Khulda housing haki mamang dagi haurakhiba iranga mari lenana TM kaso manakta Kuki singa nomai kapsilakpada FCI gi truck driver ama nomai na puan badagi sire makhatawa pau ngaminase TM kasong da Tangkhul singna funeral gi arrange tawringaida Kuki militant singna maikei ahumdagi attack tawrakhibani hainasu video ama thagalakle loinana housing haki mamang da Kuki militant singna kapsilakpada driver ama sikhiba laikhrabane Kuki da Tangkhul singda attack tawrakpadagi non Manipuri driver amasu laikhidraba matungda security force singna Kuki singda khuthanba houkhre hare Okrul da hojuk phawba Kuki singna kapa sunglep leptri haidi Jera kapung amri wen kapsille apam katum tiwe apam katum Nongmai kapsilakpa condemn tawrakle None district ki manung sanba goitang khunda haukiba me kunga taruki ayuk pung mapalom tabada masagi lauda thabak sujaba miyoi ahumda Nongmai kapsilakpa ki thawdo adu Zelarong Union Assam Manipur amasung Nagaland na akanama onda condemn tawrakle Union ki serola mana hai Kuki militant singla sataragliba thawng asi Zelarong miyamna akanama onda condemn tawi amasung lau sujaba laumi singda satarakiba thawng adu busu haksina lawi Miyamda hanjan hanjan ki hanba hingsa ki thabak sathaba amasung Zelarong ki naga singi lamda sangsilaga khanaba hauba si yaba ngamde amasung khangtuna leiba ngamloi haiba wafam thamladuna zatharagliba thawng sing asina ingtapna hingbada nena taba punsi lakhanbada amasung puru masel gi nuksinabagi marida chawna khudong thiba mayawna le haire Mari lenaba authority sing amasung security agency singa thawdo adu ki matangda kopna trigat piduna chenarba sing mara gi matungina phagat pinaba amasung mara leba sing gi mathakta action lokhat pinaba taksiladuna masigi mathakta misamyam ngak senaba khongthang sing lokhat piyo haike kadagbola khopam topa khongthang lokhalakta tarabadi maduna irang ase hena South handuna India amasung Manipur lengakta miyamna leidiba thajaba se mangkhibasu yai haina Zelarong Union na warning tawre India lengak ki proxy war khudak ta lab kadabani haina phongdorakre India lengak na Manipur da sathariba lalong asi Manipur khunai amadi MSU na yaba ngamloi haiba wafam MSU ge president Bruce Pepam na thamkhiba kaloinana India ki lengak ki proxy ki lalong khudak ta ki lab kadabani haiba wafam su thamkre houkhre 1973 amadi 1979 da mahiroi singgi haktan bada laikhidraba mahiroi ahumbu ningsingduna sahi khudingi Leptana All Manipur Students Union MSUna pangthoktuna lakwa handak sahiga kontra tarerak shuba Students Emancipation Day gi thoram Moirang Multipurpose Higher Secondary School da leiba laikhidraba mahiroi ahumgi khubam da hekaleka tamduna pangthokre MSU Bisnupur District Branch na sinduna pangthokiba thoram da lub asagi phiral singkhatuna laikhidraba mahiroi ahumgi khubam da sarugya kiba singna hekaleka tamduna laikhidraba mahiroi ahumda ikai khumnaba otke Hekalaka tamlaba matung tongan ba mafam anida miyamgi oiba mifamsu pangthoke loina na India lengak na makhoida Manipur da sathariba proxy gi oiba lalong asi khutakta lepkadabani amadi Manipur miyamna su isagi oina ilomtom lepsanaba phirep lepinabagi matam adu yaure hana phongdoke Saba loiraba dukan chahunga kunga taret sangadabana fattaba toksenpham oiduna leire hare khonabani ma kaithal ahungi mathakta sem sabagi Tabak pumboi loraba dukan chahunga kunga taret ngasi phawba sangadana ahangba mafam oina leibadagi mafam adu nisha safam amadi fattaba tawpham onthoktuna leire hare khoirambani ma kaithel ahungi mathakta nawna saba loraba dukan singi phibam yengsilubada kanagomana mapan thoksinba fattaba amorakai langsanba yawna miyo kiana nisha sasanpham onthoktuna leibagi mami tahore Imphal Municipal Corporation IMC gi official amana Phongdorakpada khoiramba ima kaithel ahungi mathakta hangduna leiriba mafam asida sahi sangna kanagomba singla nisha sasanpham oirakpa mapan thoksinpham oisinduna amadi amonakai langsanpham oiduna lakhe phibam singa singa litara ngak senba sit sengbagi thabak tawba ngamlaktabadagi lengaki IMC na stall oina sabiyo haibadagi Manipur government na dukan sing sarakibani haide haukiba sahi 2019 COVID-19 ki matamdagi hauraga khairamban ema kaithel ahumgi mathakta hangduna leiriba mafam sing asida punna dukan chahunga kunga tare saba haurakibani haide dukan sing asi 2019 dagi 2022 phawbi manungda saba loisinke dukan sing asi fit nipan pakwa nipan sangba fit nipan sangba taruk pakwa fit nipan sangba
Taret pakpa mafam sing adugi matungina sarakibani amadi dukan sing ase sarakpada punda lupa crore ahum rom sanglamba yai haiba wafam IMC gi official singna thamlakli haire Sabaloraba dukan sing solon senduna thamgadabasu kaithel gi mathakta SBI bank canteen amadi public toilet sing leibana yadre hana palladuna solon daba sina sabaloraba dukan sing fataba tawpham fataba hondokpham oiduna leire hana mahana pendaba wafam phongdorakle Jiribam Hospital da nurse ki sanction post tara taruk leirabasu ahum khaktana mathau tawbada pendaba phongdokna khre Jiribam district ki amatangaraba hospital da nurse ki sanction post tara taruk leirabasu ahum khaktang mathau tawre masigi manungda ani di Kuki oibana mahut thamduna sizinarambada pendaba amasu nungaitaba phongdokna khre Jiribam gi pawgi kangbo ama haukibulaba ponumita Tangkhul da leiba Jiribam hospital da sangsenduna mathau toramba doctor singa unabada hospital adugi medical superintendent oiriba Dr. Sanjit Laisamna phongdorakhibadi hospital asida doctor sing leirabasu nurse technician amadi tongan ba staff sing watpana matamga sunaba hospital ama oihanba ngamdre adubu lenga ki tongan ba scheme kya ki makhada miyam gi kana ba kya de piba ngamna bo honare hospital na singba tongan ba health ki khudong saba amadi transparency oina thabak tawna ba system kya semlabasu staff suna leitabana ningthina mathau tawba ngamdre asida sunatara nastra taruk sanction tawduna leirabasu ahum khak leibasina pungkun mari thabak surabasu mapung phaba ngamdre nurse ahum leiribasida amu ani di Kuki oibana hojik oiriba iranga sina maram oiraga makhogi mahut thamduna mathau tawri maram aduna lenga amasung mari lenaba authority na hospital asigi watuna leiriba nurse technician amasung tangai fodaba sangdraba yadraba sing matik sana thamduna mathau nikthina tohanaba honabiyo haina phongdorakle Paumi kangbo duna makhata na Dr. Justin Haubonga unabada phongdorakhibadi lengak na health sector da makhal makha kya ki khudong saba amadi kanaba kya piri adubu khudong saba sing adu miyam da phangana bo honabada staff amadi technician wat pana mapung phana thabakta ontopa ngamdre hojik so hospital sida kidney fail oiraba anaba ama yamna wana layengle toina kapagi mathau tari kapliba adu silsar dagi tangai fadana lawi adu government hospital amatana piu yadabana project hospital ki yamno wana leiraga sizinare maramaduna asigum khudong chadaba kya mayonoriba si kokna na balega na hona biyo hana zo phongdokhe Jiribam hospital da blood bank laitabana maram oiraga sahi kya gi mamangdagi matam gi NGO sing CSO sing department sing amde tongan bamiyo kya na blood donation program kya selser gi blood bank ki mihut sing kauduna pangthokle adubo igi awatpa darkar oiraba matamda government hospital sing dagi PB daba private hospital dagi atango mamalda yamna kwana phangba se anobona te haina su phongdoke judiciary da corruption sunglai leite habi yaro haina Madras High Court na phongdokre judiciary da corruption sunglai leite habi yaro amasung judge singbu lining yamna sengba sangumna lawwa hauna de haina Madras High Court na phongdokre wafam asi Tamil film amada judicial system bu fataba oina uhanbagi thawongbu yanindaba phongdoktuna film asi thingjinbiyo haina haijarakpada Madras High Court na yakidabaga loinana court amasung judge singbu yanindaba phongdoktuna criticize torokpo thingbu yaroi haiki Madras High Court ki Justice G.R. Swaminath amadi Justice B. Lakshmi Narayan na saba bench na makata na phongdokkibada judiciary da sanja thumja tawba lei habisi miyamna khangnarabane sanja thumja da luplaba amasung sel na puba maikei da thabak tawba justing leitabani te haike panba yabdi thasi kunwani thoida NCERT gi lairikta judiciary da sanja thumja haiba topic yaurokpa bu Supreme Court na lokthok halaba matungda topic asi draft tawkiba NCERT gi academician ahumda punchi chupagi oina athingba thamjin khiba order bu recall tawkiba laikhrabani haire